Library and Information Centre Kakching competitive examination singi mana lanthokkhre. Library and Information Centre Kakching na sinduna haukiba June tang kunmathoida Kakching Laurel Lambida Laiba Grace Cottage Cultural and Educational Development Foundation Grace Cottage Academy Kakching da pangthokiba Class 3 dagi Class 10 faubagi mahairoi singi Kakching District Level Competitive Examinations in English and Mathematics ki makok mathang tarba singda mana lanthokkhre. Competitive examinations sing asigi manalan thokpagi thawram amang asi ayuk Library and Information Centre Kakching na nongmaijing kudingi pangthoktuna lakpagum Special Sunday gi chamnga humdranipan suba thawram ga loinena Kakching Fausupat Laikai da Laiba Library asigi auditorium da pangthokkhre. Thawram aduda Library and Information Centre Kakching gi donor amasu oiriba Vubon and Lairen Brickfield Kakching gi mapu Narem Nopur Singh na athoiba mithung len Competitive examination sing asigi prize donor sing Kakching Fausupat Laikai dagi Yambem Satya Singh Kakching Turel Wang Madagi Mayang Lambam Sanaton Kakching Sumak Laikai dagi Salam Chandrabali Kakching Wairi Thongam Laikai dagi Moirangthem Durjoy Kakching Kunyai Laikai dagi Mayang Lambam Raghunath Kakching Wairi Khulakpam Laikai dagi Mayang Lambam Parshuram Kakching Pazi Laikai Ayangbung Pareng dagi Yandrembam Mandodari amasung Kakching Kunyai Laikai dagi Naurem Mani Devina Thawram mapu sing oina sarukya ki. English ki oina category 1 da class 8 fauba aduga category 2 dana class 9 amasung class 10 yoina pangthokiba competitive exam aduda punna mahairoi chahum marfu marina aduga mathematics ki oina class 6 dagi class 10 fauba gi class wise oina pangthokiba competitive exam adudana mahairoi chamri kuntra mathoina sarukya ki hairi. Class 8 faubagi oina pangthokiba English ki competitive exam da Padmaratna English School Kakching gi Moirangthem Sangrila Chanuna hanba mana Grace Cottage Academy Kakching gi Bidya Yengkhom Yambem Pari amadi Padmaratna English School gi Nongmaithem Juliana Devi ahumna ani subamana Padmaratna English School gi Ingarel Yengkhom Henthoi Herang Khongjam amadi Laistrom Malemnganbi Chanuna ahum subamana fangki. Mahairoi sing asida Kakching Kunyai Laikai dagi M Raghunath na katpa Mayang Lambam Kritichan Singh Memorial Prize amasung Kakching Fausupat Laikai dagi Y Satya Singh na katpa Yambem Mani and Nupimacha Memorial Prize Singh PK. Class 9 amasung Class 10 yoina pangthokiba English ki competitive exam da Padmaratna English School Kakching gi Mahairoi Singh Vicky Laisangthem na ahanba mana Khwai Henba Khetrimayum na ani subamana Naurem Mahesh Singh na ahum subamana fangki. Mahairoi sing asida JDO Kakching da Assistant Inspector of Schools oiriba Kakching Pazi Laikai dagi Y Lokendro na katpa Yandrembam Ibomcha Singh Memorial Prize Singh PK. Mathematics ki competitive exam da class 6 yoina Grace Cottage Academy gi Nongmaithem Lamjing bana ahanba mana Grace Cottage Academy gi Naurem Tomthin ngan bana ani subamana Padmaratna English School gi Thingbaijam Sylviana ahum subamana fangki. Mahairoi sing asidana Kha Manipur College Kakching gi retired Vice Principal Kakching Wairi Thongam Laikai dagi M Durjoy Singh na katpa Moirangthem Nganba Singh Memorial Prize Singh khutsin na ki. Class 7 yoina Grace Cottage Academy gi Khetrimayum kisuna ahanba mana Academy asigi Naurem Lanhanbana ani subamana Padmaratna English School gi Naurem Khagembana ahum subamana fangki. Mahairoi sing asidana Kakching Sumak Laikai dagi S Chandabali na katpa Salam Kulabidu Singh Memorial Prize PK. Mathematics ke class 8 ki oina Padmaratna English School gi Princeton Moirangthem na ahanba mana Martin Grammar School Kakching gi Brilliant Moirangthem na ani subamana Grace Cottage Academy gi Khetrimayum Palin Singh na ahum subamana fangki. Mahairoi sing asida Kakching Kunyai Laikai dagi N Dhaneswar Singh na katpa Naurem Giridhari Singh Memorial Prizes PK. Mathematics class 9 gi oina Padmaratna English School gi Mahairoi Singh Naurem Homer Singh na ahanba mana Alex Mayang Lambam amasung Khwai Henba Khetrimayum anina ani subamana Thongram Julia Devi amasung Naurem Donald Singh anina ahum subamana fangki. Mahairoi sing asida Kha Manipur College Kakching gi retired Principal M Sanaton Singh na katpa Mayang Lambam Ibohol Singh Memorial Prizes PK. Mathematics class 10 yoina Padmaratna English School gi Brahmachari Mayum Dasra Sarmana ahanba mana Grace Cottage Academy gi Naurem Loya Lembi Devina ani subamana aduga Padmaratna English School gi Nicole Mayang Lambam na ahum subamana fangki. Mahairoi sing asidana Kakching Wairi dagi M Parshuram Singh na piba Nicole Foundation Prize Singh PK.
Category-sing asigi punna mahairoi marfu mapandasu consolation prize piki haina Library and Information Centre Kakching Secretary Khetramayum Joy Kumar na phongdorakli.